ꯑꯍꯥꯟꯕꯗ ꯏꯪꯃꯪꯍꯟꯕ ꯏꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯑꯅꯤꯁꯨꯕꯗ ꯅꯨꯡꯇꯤꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯔꯛꯂꯤꯕ ꯕꯥꯏꯕꯜ ꯅꯩꯅꯕꯒꯤ ꯄꯔꯤꯡ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ, ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡ, ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯃꯤꯠ 20 ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇꯩ ꯅꯩꯅꯈ꯭ꯔꯕ, ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯣꯛꯂꯒꯗꯕ ꯈꯨꯗꯝꯁꯤꯡ ꯑꯗꯨꯒꯤ ꯁꯔꯨꯛꯅꯤ. ꯉꯁꯤꯅ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ. ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯣꯛꯂꯒꯗꯕ ꯑꯔꯣꯏꯕꯒꯤ ꯋꯥꯔꯅꯤꯡ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯣꯡꯗꯣꯛꯄꯤꯕ 14ꯗ ꯄꯤꯕꯤꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯅꯤ. ꯃꯁꯤꯅ ꯑꯔꯣꯏꯕꯒꯤꯅꯤ. ꯃꯁꯤꯒꯤ ꯋꯥꯔꯅꯤꯡ ꯑꯁꯦ, ꯃꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯈꯨꯗꯝ ꯑꯁꯦ ꯊꯣꯛꯂꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯂꯣꯏꯒꯗꯕ ꯄꯨꯡꯐꯝ ꯑꯗꯨ ꯊꯣꯡꯖꯤꯟꯗ ꯅꯛꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ. ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯦ ꯅꯤꯡꯊꯤꯖꯅ ꯚꯥꯞ ꯇꯥꯅ, ꯃꯆꯥ ꯇꯥꯅ ꯃꯊꯪ ꯑꯩꯈꯣꯏꯅ ꯅꯩꯅꯁꯤ. ꯑꯩꯈꯣꯏꯅ ꯅꯩꯅꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯏꯁꯣꯔꯉꯣꯟꯗ ꯆꯪꯖꯁꯤ. ꯏꯁꯣꯔꯉꯣꯟꯗꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯦ. ꯁꯔꯒ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯏꯉꯝ ꯉꯝꯕ, ꯌꯥꯝꯅ ꯃꯅꯨꯡꯁꯤ ꯆꯥꯎꯕ, ꯊꯧꯖꯥꯜ ꯍꯩꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯦ. ꯏꯄꯥ, ꯉꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯕꯥꯏꯕꯜꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯁꯦꯡꯂꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯗꯨꯅ ꯍꯩꯊꯕꯤꯌꯨ. ꯄꯥꯞꯆꯠꯂꯕ ꯅꯥꯏꯅ ꯉꯥꯡꯒꯗꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯍꯟꯕꯤꯌꯨ. ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯣꯏꯍꯟꯕꯤꯒꯅꯨ. ꯑꯩꯗꯤ ꯐꯠꯈꯤꯗ꯭ꯔꯕꯅꯤ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯞ ꯆꯦꯜꯂꯕꯅꯤ. ꯑꯗꯨꯅ ꯄꯥꯞ ꯆꯦꯜꯂꯕ ꯅꯅꯥꯏꯕꯨ ꯅꯍꯥꯛꯅ ꯁꯤꯟꯅꯕꯤꯌꯨ. ꯇꯥꯒꯗꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯩꯊꯕꯤꯗꯨꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯐꯖꯅ ꯂꯧꯁꯤꯟꯗꯨꯅ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯃꯝ ꯑꯣꯏꯕꯗꯨ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ. ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ. ꯑꯥꯃꯦꯟ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯩꯅꯁꯦ. ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯅꯤꯡ ꯍꯥꯏꯕ ꯇꯥꯔꯦ, ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯦ. ꯐꯣꯡꯗꯣꯛꯄꯤꯕ 13:9 ꯑꯃꯁꯨꯡ 10ꯗ ꯑꯩ ꯄꯥꯖꯔꯛꯀꯦ. ꯑꯁꯦꯡꯕꯒꯤꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯅꯩꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯚꯥꯞ ꯇꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯪꯂꯤꯁ ꯈꯪꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯅ ꯍꯦꯟꯅ ꯚꯥꯞ ꯇꯥꯕ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯑꯌꯥꯝꯕꯅ ꯇꯧꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯤꯡ ꯖꯦꯝꯁ ꯚꯔꯁꯟꯗꯒꯤ ꯂꯤꯇꯔꯦꯜ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯌꯥꯝꯕ ꯄꯤꯖꯕꯅꯤ. ꯑꯗꯨꯅ ꯏꯪꯂꯤꯁ ꯈꯪꯕ ꯃꯤꯁꯤꯡꯅꯗꯤ ꯃꯁꯤꯒꯤ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 13ꯁꯦ ꯐꯖꯅ ꯅꯩꯅꯒꯗꯕꯅꯤ, ꯑꯗꯨꯒ 14 ꯑꯁꯤꯁꯨ. ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯒꯗꯧꯔꯤꯕ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯍꯥꯏꯕꯁꯦ ꯔꯦꯚꯦꯂꯦꯁꯟ 14ꯒꯤ 9-10ꯗ ꯑꯁꯨꯝꯅ ꯄꯤꯔꯤ. ꯑꯗꯨ ꯑꯩ ꯄꯥꯖꯔꯛꯀꯦ. ꯃꯗꯨꯗꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯊꯪ ꯊꯪꯕꯗ ꯏꯟꯅꯕ ꯑꯍꯨꯝꯁꯨꯕ ꯁꯔꯒꯗꯨꯠ ꯑꯗꯨꯅ ꯍꯥꯏ, ꯀꯅꯥꯒꯨꯝꯕꯅ ꯁꯥ ꯑꯗꯨꯕꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯨꯔꯇꯤꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯠꯇ꯭ꯔꯒ ꯃꯈꯨꯠꯇ ꯁꯥ ꯑꯗꯨꯒꯤ ꯈꯨꯗꯝ ꯐꯪꯂꯕꯗꯤ ꯐꯪꯂꯤꯕ ꯃꯁꯥꯃꯛ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯒꯤ ꯇꯦꯡꯒꯣꯠꯇ ꯌꯥꯅꯗꯅ ꯂꯥꯡꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯒꯤ ꯌꯨ ꯑꯗꯨ ꯊꯛꯀꯅꯤ, ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯁꯔꯒꯗꯨꯠ ꯁꯤꯡꯒꯤ ꯑꯃꯗꯤ ꯌꯥꯎ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯋꯥꯍꯟꯒꯅꯤ. ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯏꯁꯣꯔꯅ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕ ꯋꯥꯔꯅꯤꯡ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯄꯤꯕ ꯋꯥꯔꯅꯤꯡꯁꯦ ꯀꯔꯤꯅꯣ? ꯔꯦꯚꯦꯂꯦꯁꯟꯗ ꯄꯤꯔꯤꯕ ꯋꯥꯔꯅꯤꯡꯁꯦ ꯁꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯁꯣꯔꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯔꯤ. ꯑꯗꯨꯅ ꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ. ꯀꯔꯤꯒꯤꯗꯃꯛ ꯁꯥ ꯑꯁꯤꯕꯨ ꯈꯨꯔꯝꯕ, ꯃꯥꯒꯤ ꯃꯨꯔꯇꯤꯕꯨ ꯈꯨꯔꯝꯕ, ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯗꯝ ꯍꯥꯏꯕꯗꯤ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯐꯪꯕ ꯃꯤꯁꯤꯡ ꯑꯗꯨ ꯏꯁꯣꯔꯒꯤ ꯍꯥꯏꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯏꯁꯣꯔꯅ ꯄꯤꯕ ꯗꯟꯗꯤ ꯑꯗꯨ, ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯤꯕ ꯗꯟꯗꯤ ꯑꯗꯨ ꯐꯪꯒꯗꯧꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ? ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯃꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕ ꯋꯥꯔꯅꯤꯡ ꯃꯈꯜ ꯑꯃꯅꯤ. ꯃꯁꯤ ꯑꯩꯈꯣꯏꯗ ꯄꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯄꯥ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯊꯥꯕꯤꯔꯛꯈꯤꯕꯅꯤ.
ꯃꯥꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯃꯛ ꯄꯥꯞꯀꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯁꯤꯒꯗꯕꯗꯨ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯁꯤꯕꯤꯈꯤ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯒꯦꯠꯁꯃꯅꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯥꯅ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯄ꯭ꯔꯊꯅꯥ ꯇꯧꯒꯅꯤ ꯏꯄꯥ ꯌꯥꯔꯒꯗꯤ ꯃꯁꯤꯒꯤ ꯀꯞ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯀꯞ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯅꯤꯁꯨꯕ ꯁꯤꯒꯗꯕꯗꯣ ꯑꯗꯨ ꯂꯧꯊꯣꯛꯄꯤꯌꯨ ꯌꯥꯔꯒꯗꯤꯅ ꯑꯗꯨꯕꯨ ꯏꯄꯥꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯛ ꯈꯨꯕꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯕꯤꯈꯤꯗꯦ ꯑꯗꯨꯅ ꯃꯥꯅ ꯍꯨꯃꯥꯡꯒꯤ ꯃꯍꯨꯠꯇ ꯏ ꯇꯥꯗꯨꯅ ꯒꯦꯠꯁꯃꯅꯤꯗ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯅ ꯏꯄꯥ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯐꯪꯈꯤꯗꯦ ꯁꯔꯒꯗꯨꯁꯤꯡꯒꯤ ꯃꯇꯦꯡꯁꯨ ꯐꯪꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯊꯤꯡꯗꯨꯅ ꯁꯤꯈꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯂꯣꯝꯕ ꯅꯥꯏꯗꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯁꯥ ꯑꯁꯤꯕꯨ ꯈꯨꯔꯨꯝꯕ ꯃꯤꯁꯤꯡ ꯑꯗꯣ ꯁꯩꯇꯥꯟꯕꯨ ꯈꯨꯔꯨꯝꯕꯅꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯑꯗꯨꯅ ꯁꯥ ꯑꯁꯤꯕꯨ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯦ ꯁꯩꯇꯥꯟꯕꯨ ꯈꯨꯔꯨꯝꯕꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯕ ꯁꯥ ꯑꯁꯤꯕꯨ ꯈꯨꯔꯨꯝꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯑꯗꯨꯒꯨꯝꯕ ꯄꯥꯞ ꯑꯗꯨ ꯇꯧꯏ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯗꯟꯗꯤ ꯑꯗꯨ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯄꯤꯒꯗꯧꯔꯕꯅꯤ ꯃꯗꯨ ꯐꯪꯗꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯅꯨꯡꯁꯤꯗꯨꯅ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯋꯥꯔꯅꯤꯡ ꯑꯁꯤ ꯄꯤꯔꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯅꯩꯅꯁꯤ ꯑꯩꯈꯣꯏꯅ ꯁꯥ ꯑꯗꯨꯒꯤ ꯈꯨꯗꯝ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ ꯍꯥꯏꯗꯤ ꯁꯥ ꯗ ꯕꯤꯁ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤ ꯃꯍꯥꯛꯀꯤ ꯃꯨꯇ꯭ꯔꯤ ꯗ ꯏꯃꯦꯖ ꯑꯣꯐ ꯗ ꯕꯤꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯩꯅꯒꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯥꯗꯒꯤ ꯈꯨꯗꯝ ꯑꯗꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯨꯇꯤ ꯑꯗꯨ ꯈꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯕꯥꯏꯕꯜꯗꯤ ꯕꯥꯏꯕꯜ ꯃꯁꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯏ ꯑꯗꯨ ꯑꯩꯈꯣꯏ ꯃꯤ ꯑꯃꯠꯇꯅ ꯕꯥꯏꯕꯜꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯑꯥꯔꯊ ꯂꯩꯇꯦ ꯕꯥꯏꯕꯜꯗꯤ ꯑꯩꯈꯣꯏꯅ ꯑꯥꯏꯖꯤꯌꯥ 28ꯇ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯃꯗ ꯈꯔ ꯃꯐꯝ ꯑꯃꯗ ꯍꯤꯌꯔ ꯑꯦ ꯂꯤꯇꯟ ꯗꯤꯌꯔ ꯑꯦ ꯂꯤꯇꯟ ꯑꯗꯨꯅ ꯄ꯭ꯔꯤꯁꯦꯞ ꯕꯥꯏ ꯄ꯭ꯔꯤꯁꯦꯞ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯅꯤ ꯇꯦꯛꯁ ꯑꯃꯒ ꯑꯃꯒ ꯆꯥꯡꯗꯝꯅꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯉꯕ ꯃꯇꯝꯗ ꯐꯖꯅ ꯅꯩꯅꯔꯕ ꯃꯇꯝꯗ ꯕꯥꯏꯕꯜ ꯑꯁꯦ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯃꯤ ꯑꯃꯠꯇꯅ ꯕꯥꯏꯕꯜꯁꯦ ꯑꯥꯔꯊ ꯍꯟꯅꯤꯡꯉꯥꯏ ꯃꯆꯥꯛ ꯂꯩꯇꯦ ꯕꯥꯏꯕꯜꯗꯤ ꯕꯥꯏꯕꯜ ꯃꯁꯥꯅ ꯑꯥꯔꯊ ꯍꯟꯖꯕꯅꯤ ꯃꯁꯤꯒꯤ ꯁꯥ ꯑꯁꯤ ꯏꯁꯣꯔꯅ ꯃꯍꯥꯛꯁꯦ ꯀꯔꯤ ꯁꯛꯇꯤꯅꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯀꯔꯝꯕ ꯁꯛꯇꯤꯅꯣ ꯍꯥꯏꯕꯁꯦ ꯗꯥꯏꯔꯦꯛ ꯏꯔꯝꯗꯦ ꯑꯗꯨꯕꯨ ꯁꯥ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯁꯛꯇꯤ ꯑꯁꯤꯗ ꯂꯩꯒꯗꯕ ꯒꯨꯟ ꯈꯨꯗꯤꯡꯃꯛꯇꯣ ꯕꯥꯏꯕꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯜꯂꯤ ꯍꯥꯏꯔꯤꯕ ꯒꯨꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯒ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯝꯕ ꯁꯛꯇꯤꯕꯨꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯔꯤꯕ ꯁꯥꯁꯦ ꯑꯍꯥꯟꯕ ꯀꯗꯥꯏꯗ ꯐꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯕ ꯔꯦꯚꯦꯂꯦꯁꯟ 13ꯗ ꯑꯩꯈꯣꯏꯅ ꯐꯪꯉꯤ ꯃꯁꯤ ꯔꯦꯚꯦꯂꯦꯁꯟ 13ꯗ ꯁꯥ ꯃꯈꯜ ꯑꯅꯤ ꯌꯥꯎꯔꯤ ꯑꯍꯥꯟꯕ ꯁꯥ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 13ꯒꯤ 1ꯗ ꯑꯩꯈꯣꯏ ꯄꯥꯖꯔꯛꯀꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯄꯥꯕ ꯈꯪꯂꯒꯗꯤ ꯃꯁꯤꯗꯅ ꯏꯪꯂꯤꯁꯇꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯒꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯄꯥꯖꯔꯛꯀꯦ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔꯒꯤ ꯂꯩꯉꯣꯏ ꯃꯊꯛꯇ ꯑꯩꯅ ꯂꯦꯞꯈꯤ ꯑꯃꯁꯨꯡ ꯃꯀꯣꯛ 8 ꯑꯃꯗꯤ ꯃꯆꯤ 10 ꯄꯥꯟꯕ ꯁꯥ ꯑꯃ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗꯒꯤ ꯀꯥꯈꯠꯂꯛꯄ ꯑꯩꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯁꯤꯡꯗ ꯏꯁꯣꯔꯕꯨ ꯊꯤꯅ ꯉꯥꯡꯕꯒꯤ ꯃꯤꯡ ꯏꯔꯝꯃꯤ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯈꯣꯏ ꯌꯦꯡꯉꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯆꯦꯞꯇꯔ ꯑꯃꯗ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 7 ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 7 ꯅꯩꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯏꯕꯜꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯍꯥꯏꯕꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯣꯛꯄ ꯑꯁꯤꯗ ꯁꯥ ꯑꯃꯅ ꯕꯤꯁ ꯍꯥꯏꯕꯗꯤ ꯁꯥ ꯑꯃꯅ ꯀꯔꯤꯕꯨ ꯈꯪꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ 7ꯒꯤ 23ꯗ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯤꯁꯨꯕ ꯁꯥ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯥꯟꯕ ꯃꯔꯤꯁꯨꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯕꯥꯏꯕꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯁꯥ ꯑꯃꯅ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤꯗ ꯀꯔꯤ ꯈꯪꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯖꯥꯇꯤ ꯑꯃ ꯁꯛꯇꯤ ꯑꯃꯕꯨ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯕꯥꯏꯕꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯀ꯭ꯂꯨꯗ ꯑꯩꯈꯣꯏꯅ ꯐꯪꯉꯦ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯥꯟꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯈꯪꯉꯦ ꯑꯗꯩ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯊꯪꯒꯤ ꯀ꯭ꯂꯨꯗ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯥꯁꯦ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯃꯨꯗ꯭ꯔꯗꯒꯤ ꯊꯣꯛꯂꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯗꯨꯅ ꯁꯤ ꯍꯥꯏꯕꯅꯤ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔ ꯁꯥ ꯑꯃꯅ ꯁꯃꯨꯗ꯭ꯔꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯏꯕꯁꯦ ꯔꯦꯚꯦꯂꯦꯁꯟ 17ꯒꯤ 15ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯄꯥꯈ꯭ꯔꯦ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯃꯨꯗ꯭ꯔ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ
ꯀꯔꯤ ꯈꯪꯅꯕꯒꯦ ꯍꯥꯏꯕꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯃꯐꯝ ꯖꯥꯇꯤ ꯂꯣꯟ ꯃꯌꯥꯝ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯃꯐꯝ ꯑꯗꯨꯕꯨ ꯈꯪꯅꯩ Revelation 17:15ꯗ ꯅꯈꯣꯏꯅ ꯄꯥꯔꯒꯗꯤ ꯈꯪꯉꯒꯅꯤ ꯃꯁꯤꯅ ꯈꯪꯅꯩ ꯑꯗꯨꯅ ꯁꯥ ꯑꯃꯅ ꯁꯃꯨꯗ꯭ꯔꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯤ ꯃꯤ ꯌꯥꯝꯅ ꯀꯨꯡꯅ ꯇꯥꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯩꯕꯥꯛ ꯑꯃ ꯊꯣꯛꯂꯛꯄꯕꯨ ꯈꯪꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯩꯅꯈ꯭ꯔꯦ ꯕꯥꯏꯕꯜꯒꯤ ꯃꯇꯝꯗ ꯃꯤ ꯌꯥꯝꯅ ꯀꯨꯡꯅ ꯇꯥꯕ ꯃꯐꯝ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯌꯨꯔꯣꯞ ꯀꯟꯇꯤꯅꯦꯟ ꯌꯨꯔꯣꯞ ꯃꯍꯥꯗꯦꯁꯇ ꯑꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯥ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯔꯣꯞ ꯃꯍꯥꯗꯦꯁꯇꯒꯤ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯪꯉꯦ ꯑꯗꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯍꯧꯖꯤꯛ ꯄꯥꯈꯤꯕꯗ ꯁꯥ ꯑꯁꯤꯒꯤ ꯃꯀꯣꯛ 8 ꯑꯃꯗꯤ ꯃꯆꯤ 10 ꯄꯥꯜꯂꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯒꯚꯔꯟꯃꯦꯟꯠ ꯑꯃꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯕꯨ ꯃꯀꯣꯛ ꯑꯃꯅ ꯈꯪꯅꯩ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯨꯆꯤꯡꯕꯕꯨ ꯂꯩꯕꯥꯛꯀꯤ ꯐꯝꯕꯥꯜ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯁꯤ ꯑꯃꯅ ꯅꯤꯡꯊꯧ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯥꯁꯟ ꯇꯧꯕ ꯃꯤ ꯑꯃꯕꯨ ꯈꯪꯅꯩ ꯑꯗꯨꯒ ꯗꯥꯅꯤꯌꯦꯜ 7:24ꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯆꯤ 10ꯅ ꯇꯨꯡꯗ ꯄꯥꯜꯂꯒꯗ ꯅꯤꯡꯊꯧ 10ꯕꯨ ꯈꯪꯅꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯆꯤ 10 ꯑꯁꯦ ꯃꯁꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯅ ꯅꯤꯡꯊꯧ ꯄꯥꯜꯂꯒꯗꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ 10 ꯑꯗꯨꯕꯨ ꯈꯪꯅꯩ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ 7ꯗꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯅꯩꯅꯈ꯭ꯔꯦ ꯃꯁꯤꯅꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯂꯨꯆꯤꯡꯕ ꯁꯛꯇꯤ ꯑꯃꯕꯨ ꯁꯥ ꯑꯁꯤꯅ ꯈꯪꯅꯩ ꯕꯥꯏꯕꯜꯗꯤ ꯕꯥꯏꯕꯜ ꯃꯁꯥꯅ ꯁꯟꯗꯣꯛꯅ ꯇꯥꯛꯆꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯔꯦ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕ ꯀ꯭ꯂꯨꯗ ꯍꯥꯏꯔꯤꯕꯁꯦ ꯀꯩꯅꯣ ꯃꯤ ꯑꯃꯅ ꯂꯨꯆꯤꯡꯕ ꯄꯥꯟꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯔꯤꯁꯨꯕ ꯀ꯭ꯂꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯁꯥ ꯑꯁꯤꯒꯤ ꯏꯁꯣꯔꯕꯨ ꯊꯤꯅ ꯉꯥꯡꯕꯒꯤ ꯃꯤꯡ ꯁꯥ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯂꯩ ꯍꯥꯏꯕꯅꯤ ꯏꯪꯂꯤꯁꯇ ꯍꯥꯏꯕꯗꯤ ꯕ꯭ꯂꯥꯁꯐꯦꯃꯤ ꯍꯥꯏꯕꯅꯤ ꯐꯨꯜ ꯑꯣꯐ ꯅꯦꯝ ꯑꯣꯐ ꯕ꯭ꯂꯥꯁꯐꯦꯃꯤ ꯍꯥꯏ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯗꯤ ꯁꯥ ꯑꯁꯤꯒꯤ ꯃꯀꯣꯛ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯐꯨꯜ ꯑꯣꯐ ꯅꯦꯝꯁ ꯑꯣꯐ ꯕ꯭ꯂꯥꯁꯐꯦꯃꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯅꯩꯅꯈ꯭ꯔꯦ ꯃꯃꯥꯡ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ ꯅꯩꯅꯕ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯊꯥꯅ ꯅꯩꯅꯁꯤ ꯕꯥꯏꯕꯜꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯂꯥꯁꯐꯦꯃꯤ ꯏꯁꯣꯔꯕꯨ ꯊꯤꯅ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯖꯣꯟ 10:32-33ꯗ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯃꯗꯨꯗ ꯌꯤꯍꯨꯗꯤꯁꯤꯡꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯅ ꯊꯥꯒꯗꯧꯕꯒꯤ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯖꯤꯍꯨꯗꯤꯁꯤꯡꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯅꯨꯡꯅ ꯊꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏ ꯃꯗꯨꯗ ꯖꯤꯍꯨꯗꯤꯁꯤꯡꯅ ꯈꯨꯝꯈꯤ ꯅꯪꯅ ꯑꯐꯕ ꯇꯧꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯅ ꯊꯥꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯏꯁꯣꯔꯕꯨ ꯊꯤꯅ ꯉꯥꯡꯕꯒꯤꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯏꯁꯣꯔꯅꯤ ꯍꯥꯏꯖꯩ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯊꯤꯅ ꯉꯥꯡꯕ ꯍꯥꯏꯕꯗꯤ ꯕ꯭ꯂꯥꯁꯐꯦꯃꯤ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕꯁꯦ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯖꯕꯁꯦ ꯃꯁꯤꯕꯨ ꯕ꯭ꯂꯥꯁꯐꯦꯃꯤꯅꯤ ꯍꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯁꯥ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅꯁꯨ ꯀꯩ ꯍꯥꯏ ꯃꯍꯥꯛ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯥꯏꯖꯒꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯀ꯭ꯂꯨꯅꯤ ꯑꯗꯨꯒ ꯑꯃꯁꯨ ꯂꯩꯔꯤ ꯕ꯭ꯂꯥꯁꯐꯦꯃꯤ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ ꯑꯃꯒꯁꯨ ꯂꯩꯔꯤ ꯃꯥꯔꯛ 2ꯒꯤ 3-11ꯗ ꯐꯪꯉꯤ ꯃꯁꯦ ꯋꯥꯔꯤ ꯑꯃꯅꯤ ꯃꯁꯥ ꯄꯨꯔꯥ ꯁꯤꯊꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯏꯃꯨꯡꯗ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯗꯨ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯤ ꯌꯥꯝꯅ ꯊꯤꯟꯃꯟꯕꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯅꯨꯡꯗ ꯄꯨꯁꯟꯕ ꯌꯥꯗꯦ ꯄꯨꯁꯟꯕ ꯉꯝꯃꯝꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯀꯧꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯐꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯨꯅꯕ ꯃꯤ ꯄꯨꯅꯕ ꯑꯩꯈꯣꯏꯅ ꯐꯛ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯅꯕ ꯑꯩꯈꯣꯏꯅ ꯊꯥꯡꯉꯒ ꯄꯨꯔꯒ ꯌꯥꯕ ꯑꯃ ꯁꯦꯝꯃꯝꯃꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯐꯃꯨꯡꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯥꯂꯣꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯦꯝꯃꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯄꯨꯔꯝꯃꯦ ꯑꯗꯨꯕꯨ ꯆꯪꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯩ ꯃꯃꯩꯊꯪꯗ ꯌꯨꯝꯒꯤ ꯃꯊꯛ ꯑꯗꯣ ꯁꯤꯗꯣꯛꯑꯒ ꯃꯍꯥꯛꯄꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯊꯥꯖꯕꯗꯨ ꯎꯕ ꯃꯇꯝꯗ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯥ ꯅꯪꯒꯤ ꯊꯥꯖꯕꯅ ꯅꯪꯒꯤ ꯄꯥꯄꯗꯣ ꯀꯣꯛꯄꯤꯔꯕꯅꯤ ꯅꯪꯒꯤ ꯊꯥꯖꯕꯅ ꯅꯪꯒꯤ ꯄꯥꯄꯗꯣ ꯀꯣꯛꯄꯤꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯀꯅꯥꯅ ꯃꯤꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯒꯦ ꯏꯁꯣꯔ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯥꯔꯛ 2ꯒꯤ 7ꯗ ꯍꯥꯏ Why don't this man thus speak blasphemy? ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ
ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯊꯤꯅ ꯉꯥꯡꯉꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? Who can forgive sins but God only? ꯏꯁꯣꯔ ꯈꯛꯇ ꯅꯠꯇꯅ ꯀꯅꯥꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯧꯕ ꯄꯥꯞꯁꯤꯕꯨ ꯀꯣꯛꯄꯤꯕ ꯉꯝꯒꯦ ꯍꯥꯏꯕꯁꯦ. ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯉꯦ, ꯃꯗꯨꯗꯤ ꯀꯩꯅꯣ? ꯕ꯭ꯂꯥꯁꯐꯦꯃꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ, ꯏꯁꯣꯔꯕꯨ ꯊꯤꯅ ꯉꯥꯡꯕꯒꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯃꯤ ꯑꯃꯅ, ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯏꯁꯣꯔ ꯈꯛꯇꯅ ꯀꯣꯛꯄꯤꯕ ꯉꯝꯕ ꯄꯥꯞ ꯑꯗꯣ ꯀꯣꯛꯄꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ, ꯃꯁꯤꯕꯨ ꯕ꯭ꯂꯥꯁꯐꯦꯃꯤ ꯍꯥꯏꯅ ꯈꯪꯅꯩ. ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯨ, ꯃꯔꯤꯁꯨꯕ ꯀ꯭ꯂꯨꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯃꯍꯥꯛ ꯏꯁꯣꯔꯅꯦꯁꯨ ꯍꯥꯏꯖꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯧꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇꯣ ꯃꯥꯅ ꯀꯣꯛꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯍꯥꯏꯒꯅꯤ. ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯃꯔꯤꯁꯨꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯂꯩꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ, ꯃꯉꯥꯁꯨꯕ ꯂꯪꯂꯥ ꯂꯪꯖꯤꯟꯗ Revelation 13:2 ꯑꯩꯅ ꯄꯥꯖꯔꯦ. ꯑꯗꯨꯒ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯐꯝꯕꯥꯜ ꯑꯃꯗꯤ ꯑꯆꯧꯕ ꯑꯙꯤꯀꯥꯔ ꯑꯗꯨ ꯄꯤꯈꯤ. ꯆꯤꯡꯂꯥꯏ ꯑꯗꯨꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ, ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯅ ꯆꯤꯡꯂꯥꯏ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟ ꯑꯃꯗꯤ ꯑꯙꯤꯀꯥꯔ ꯐꯪꯉꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯦ. ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯌꯦꯡꯂꯁꯤ, ꯆꯤꯡꯂꯥꯏ ꯑꯁꯤ ꯀꯅꯥꯅꯣ? ꯃꯁꯤꯁꯨ ꯕꯥꯏꯕꯜ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯛꯆꯔꯦ. ꯑꯩꯈꯣꯏꯅ Revelation 20:2ꯗ ꯑꯃꯨꯛ ꯄꯥꯃꯤꯟꯅꯁꯦ. ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯤꯡꯂꯥꯏ ꯂꯤꯜꯍꯟꯅꯨꯕ ꯗꯤꯌꯥꯕꯣꯜ, ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯇ ꯗꯦꯚꯤꯜ, ꯑꯃꯁꯨꯡ ꯁꯩꯇꯥꯟ ꯑꯗꯨꯕꯨ ꯐꯥꯔꯒ ꯆꯍꯤ 1,000 ꯄꯨꯟꯗꯨꯅ ꯊꯝꯈꯤ. ꯏꯆꯤꯟꯅꯥꯎꯁꯥ, ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡꯂꯥꯏ, ꯏꯪꯂꯤꯁꯇꯅ ꯗ꯭ꯔꯦꯒꯣꯟ, ꯔꯦꯗ ꯗ꯭ꯔꯦꯒꯣꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯀꯅꯥꯕꯨ ꯈꯪꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯁꯩꯇꯥꯟꯅꯤ. ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯕꯨ ꯈꯪꯅꯩ. ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯅ ꯀꯅꯥꯗꯒꯤ ꯁꯛꯇꯤ ꯐꯪꯉꯤ? ꯁꯩꯇꯥꯟꯗꯒꯤ. ꯃꯥꯒꯤ ꯐꯝꯕꯥꯜ, ꯃꯥꯒꯤ ꯄꯥꯡꯒꯜ, ꯃꯥꯒꯤ ꯁꯤꯡꯍꯥꯁꯟ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯩꯇꯥꯟꯗꯒꯤ ꯐꯪꯒꯅꯤ. ꯑꯗꯨꯅ ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯁꯩꯇꯥꯟ ꯑꯣꯏ. ꯑꯗꯨꯇ ꯅꯠꯇꯅ ꯑꯃꯁꯨ ꯂꯩꯔꯤ, ꯑꯇꯣꯞꯄ ꯂꯪꯂꯥ ꯑꯃꯁꯨ ꯂꯩꯔꯤ. ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ Revelation 12:3-5ꯗ ꯑꯩ ꯄꯥꯖꯔꯛꯀꯦ. ꯑꯃꯁꯨꯡ ꯁꯔꯒꯗ ꯑꯇꯣꯞꯄ ꯑꯉꯛꯄ ꯑꯃ ꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯌꯦꯡꯉꯨ, ꯃꯀꯣꯛ 8, ꯃꯁꯤ 10 ꯄꯥꯟꯕ, ꯑꯃꯁꯨꯡ ꯃꯀꯣꯛ 8 ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧ ꯂꯨꯍꯨꯞ ꯎꯞꯄ ꯑꯆꯧꯕ ꯑꯉꯛꯄ ꯆꯤꯡꯂꯥꯏ ꯑꯃ, ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯩꯅ ꯑꯇꯤꯌꯥꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯒꯤ ꯁꯔꯨꯛ 3ꯒꯤ ꯁꯔꯨꯛ ꯑꯃꯕꯨ ꯆꯤꯡꯁꯤꯜꯂꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯨꯟꯊꯈꯤ. ꯃꯆꯥ ꯄꯣꯛꯀꯗꯕꯒꯤ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥ ꯑꯗꯨ ꯍꯦꯛ ꯄꯣꯛꯄꯗ ꯌꯣꯠꯅꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ, ꯑꯃꯁꯨꯡ ꯖꯥꯠ ꯄꯨꯝꯅꯃꯛꯄꯨ ꯌꯣꯠꯀꯤ ꯆꯩ ꯑꯃꯅ ꯁꯥꯁꯟ ꯇꯧꯒꯗꯕ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯅ ꯄꯣꯛꯈꯤ. ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏ. ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯔꯦ. ꯃꯁꯤꯗ ꯎꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ, ꯍꯥꯏꯔꯤꯕ ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯀꯩꯗꯧꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ, ꯃꯥꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯨꯄꯤ, Revelation 12ꯗ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯅ ꯅꯨꯄꯤ, ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯗꯅꯤ ꯃꯁꯤꯗ ꯏꯔꯤꯕꯁꯦ. ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ, ꯃꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯁꯥꯁꯟ ꯇꯧꯒꯗꯕ, ꯌꯣꯠꯀꯤ ꯆꯩ ꯑꯃꯅ ꯁꯥꯁꯟ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯟꯗ Revelation ꯑꯃꯨꯛ 19:15-16, Revelation 19:15-16 ꯄꯥꯕ ꯃꯇꯝꯗ ꯈꯪꯉꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ. ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯛ ꯄꯣꯛꯄꯒ ꯍꯥꯠꯀꯗꯧꯕ ꯃꯈꯩ ꯃꯥꯕꯨ ꯍꯥꯠꯀꯗꯧꯕꯒꯤ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯑꯃꯕꯨ ꯈꯪꯅꯩ. ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯦꯛ ꯄꯣꯛꯄꯒ ꯍꯥꯠꯀꯗꯧꯕ ꯍꯣꯠꯅꯈꯤꯕꯗꯣ ꯀꯅꯥꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ? ꯑꯩꯈꯣꯏꯅ ꯈꯪꯉꯦ, ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯕꯥꯏꯕꯜꯗ ꯈꯪꯉꯤ ꯃꯗꯨꯗꯤ ꯍꯦꯔꯣꯗ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯍꯥꯠꯅꯤꯡꯉꯥꯏꯒꯤ ꯍꯣꯠꯅꯈꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ, ꯍꯦꯔꯣꯗ ꯑꯁꯦ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯅꯣ? ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯅꯤꯡꯊꯧꯅꯣ? ꯃꯁꯤ ꯔꯣꯝꯅ ꯖꯦꯔꯨꯁꯥꯂꯦꯝꯕꯨ ꯖꯦꯔꯨꯁꯥꯂꯦꯝꯗ ꯌꯦꯡꯁꯟꯅꯤꯡꯉꯥꯏ ꯄꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯥꯞꯄ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯪꯉꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯑꯇꯣꯞꯄ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯁꯨ ꯂꯩꯔꯦ, ꯃꯗꯨꯗꯤ ꯃꯁꯤꯅ ꯔꯣꯝ ꯂꯩꯕꯥꯛꯄꯨ ꯈꯪꯅꯩ. ꯏꯆꯤꯟꯅꯥꯎꯁꯥ, ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯅ ꯃꯥꯒꯤ ꯑꯉꯝꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯗꯣ ꯀꯅꯥꯗꯒꯤ ꯐꯪꯉꯦꯕ? ꯔꯣꯝ ꯂꯩꯕꯥꯛꯇꯒꯤ ꯐꯪꯒꯅꯤ. ꯃꯁꯤꯅ ꯃꯉꯥꯁꯨꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ, ꯃꯊꯪꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯉꯁꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯒ ꯁꯥ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯀꯣꯛ 10 ꯄꯥꯜꯂꯦ. ꯍꯥꯏꯔꯤꯕ ꯃꯀꯣꯛ ꯑꯗꯨꯗꯤ ꯔꯣꯃꯥꯟ ꯁꯥꯝꯔꯥꯖꯅ ꯑꯩꯈꯣꯏꯅ ꯇꯨꯔꯕ ꯃꯇꯝꯗ ꯂꯩꯕꯥꯛ 10 ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ ꯍꯥꯏꯕꯗꯨꯅꯤ. ꯑꯩꯈꯣꯏꯅ
Daniel 2 neinaba matamdasu akoina chapter 7 neinaba matamdasu akoina haikre ado amu haijake ahamba lebak tude elemani Germany ni ani subana the France habni huji anoba mingda France mathangda Burgundian anoba mingda Switzerland Suibi anoba mingda Portugal adagi the Anglo-Saxon huji Britain anoba mingni the Visigoth habjina Spain ni the Lombards habjina Italy the Balkans Ostrogoths and Heruli haireba hum asidi kona mangan kare masiki matamda jo mu haireba sa asina tholokpa matamda mangan kare khoi mathangi langla langsin amu yengse taruk suba point sinawsa khara matamdi khara changba tare koina step by step part by part koina nana se koina Revelation 13 gi ai amu yengse ama isung taibang pal sembadagi hat kraba jaw masa adugi ahingbagi laik taming isandaba prithibida leiba myoishina sa adubu khurume masidagi akoina muk langla langjin phange kari langla langjin phange haiba matamdi masigi sa ase rajniti ki shakti ama oipa natana masi dharma gi shakti amasune maramdi mahangna mabu khurunaba ya thangpi amasung mina mabu khurami adudi mabu khurum haibina tangpanda leiba misina mabu khurami hai taragadi kaino hakana masigi luchingba asibu isora mugumna tangpanda leiba misina khurami masina takpadi hairiba sa ase political gi ningthau leiba ama oibata natana masi khoina religious gi oiba dharma gi oiba ningthau leiba amasuni habse khoina khange sinawsa hairiba points singa se khara Bible na pirambani hairiba singji ubadagi hairiba sa ase kanano habsina koi khanglamba yari adubu hena bap taningai gi damu koina makha amu ninase aduna Revelation 3 gi 3 da emu pajarke malem prithvi da leiba mi punamuna sa asida ngakpa phawrami aduna masina takpudi kaino hapandane prithvi da leiba mi punamuna prithvi da leiba ja punamuna sa asida ngakpa phawgani masina taibdi karino haiba matamda masi prithvi punamukta leiba prithvi mapam khudimukta leiba magi ithil leiba adugumba shakti amani world wide power amani prithvi mapam sinba thungna leiba shakti amani masi sinawsa masi yam action hujik chu masi prithvi gi mapam khudimukta hairiba sa asigi shakti ase magi ithil ase prithvi da leiba mapam khudimukta lei adugum mapam khudingta leiba misina sa asibu kurumdana leiri masina koina taresuba clue ni amu mathangda mu koina yengse koina nipan suba clue da koina amu yengminarase madudi Revelation 13 gi 2 da 2 gi matana amasung aina uba sa adu kaisal malami aduga makhongna saom amagumna oirami amasung masindi nungsagi masingum oirami aduna masidagi khange madudi haiba sa ase adi akaina nongsa kabokai haibadi kaisal kabokai leopard aduga bear saom haiba ahum asina pulaga semani magi aduna magi masa aduna koina sumaina mal makhong aduna kadi mai saom malami ko amasung masindi nongsagi masin palami aduga masana kabokai oiba masana kabokai leopard ki oirami masina nongsagi masin palami makhongna saom palami masi akoina composite bis hariga khane adudi akoina hairiba sa ase kaidege mamangda laikhraba henko sa achiga yamna manare adudi hairiba sa singa se koina kabokai manba sa aduga nongsa manba sa saom manba sa je koina kadaida thengnakhre haiba matamda koina nainakhre madudi koina Daniel chapter 7 koina mamangda nainakiba aduda koina mamangi parada koina nainakiba aduda yawkhre madudi koina amuk koina maduda Daniel chapter 7 aduda amu paduna koina nainaragumse masi karigino haiba matamdadi koina matam yamna changnagani aduna nongsa manba sa aduna lion like beast habduna kanano kana Babylon ni koina 605 tekne 530 BC bu mana pangki aduga saom
saon mamba sa aduna kanyano hakana Medo Persiani masina 538 dagina 331 BC gi matam adu phawda panki adugi mathangda khoina kabokai leopard mamba sa aduna kanano hakandada khoina Greece bu khangnai khoina 331 BC dagina 168 BC phawda haideba sa sing asina haideba ningthau phamba lebak sing asina panki adude khoina question angse khoina nongsa aduna Babylon khanare sawom aduna Medo Persiani kabokai aduna Greece lebak bu khanare aduga tamthiraba sa aduna kana bu khanare Rome khanare adu tade khoina yengse khoina Revelation taro dugi haideba sa asina matau karamna nong matau karamna Babylon malibno haibse haibsina matau karamna Babylon malibno haibse khoina khangse khoina Babylon gi ningthau nimoro na khoina khoi Babylon gi ningthau leba ase nimoro na lingkhat kibni mayauron tenda khoina parade khangani mahakse nawagi masunupa amni Krishna pokada sahi lising ani gi mamangda leirame Babylon se prithvi gi angpasing gi manungda amo oike mapung phaba square amagi akoiba 87 feet awangba soba sekpanna question duna masi sakhi aduga masi gi miles sani ga kumanga sawba akoiba sekpal manungda lekon kya leirami masi gi mile humpu pakpa thangapat mile humpu pakpa sekpal pitrai gi akanba gate sing yanthariba leigi leikon sing Euphrates river gi manungda tawriba ising khong sahar asibu ngakthonaba amadi phajaba kitamung mapung phana thorang tawkhibasing asina prithvi gi angakpasing gi manungda Babylon asi amo oikhi sinawsa khoina Babylon gi maramda haribasing gi khoina yengba matamda khoina apawba history gi laikhinda yengba matamda khoine adubu khwadi ging bukpana aduna Babylon gi Babylon pankhiba haibdi ahamba ningtau Nebuchadnezzar na kaidoge matanda Babylon da pankhiba ningtau singna makhoje ishoni haiduna khurumgadamna adugi damak khoina Daniel chapter 3 da Nebuchadnezzar achoba muti ama saraga prithibida leiba mipum kuding mapu khurumgadabni benjai bigun tawdana khurumgadabni haina khurummalibiduni adumai tawdana hairiba saasina Babylon mambiki maramdi Babylon gi luchingba asinasu kaidoge hamtan makhoi ishorni haiduna khumali aduna hairiba saasi gi luchingbana sum khoi ishorni haije matau asumna hairiba saasi sumale aduga amuk mathangda mo yengche saasi na matau karamna khoina Greece laiba ase matau karamna malibno haibasi amu yengche machi chamane Alexander na prithibi joy taw matanda mana joy tawkhim aduga mahakini Greece laibakta mahaki muti saduna kaidoge ha matamda magi praja sungbu mahakse laini haina khurumanke asumai tawduna tawki madugi damo hairiba sa asina karigino haiba matamda masisu khoina asumna luchingba asina sa asigi luchingba singnasu Greece ki ningthau Alexander na mapu laini haina khurumu haibugumna hai madugi damo sa asisu Greece malebne amu sa asina matau karamna Medo Persia malibno haibuje khoina yengse khoina Medo Persia gidi khoina Daniel chapter 6 khoina paba matamda khangani aduga Esther haiba lari asi khoina pabada khangani maramdi Medo Persia gi misina Medo Persia gi ningthause laini aduna makhoina semkhiba ain khudimo hongba yade makhoina makhoigi sumnam khrabadi makhoina sinnam khragadi makhoidi laini makhoina asoiba yaude aduna makhoina semkhraba ain khudimo hongdokpase yade haiba makhoigi ningthauna semkhiba ain se hongdokpa yade haibigi sanabi ama lairame aduna su maram aduna hairiba saasi gi luchingbasina su makhoina semkhiba ain se hongdokpa kaidong do hongdokte aduna makhoidi asoy ngam yaude makhoidi ishoni haiduna masi su hongdokte haiba gunse masi hairiba saasi gi luchingba asina lay makhoina bu semkhrabdi hongba naide habsini sinawsa asina ngasi gidi matang asaibu khoina nainarase aduna matam loibna mathangda mung masigi makha tarakpa do mu nainarase khoina khange hoju phawbada pigrab langlalan jingi matuina saasi kanano ibna khoina khangnamba yare adubu khoina clue myam ama naina gadau lairi haiba singi nainarga saasi patana masak taksi tabre myam de shonu bor pi boishnu khoina prathana tawse sagada lebe paisho nana thaujan bor pi biduna khoina saasi maramda naina sakre saasi kanano haibse patana masak takpa ngamnaba
ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯗꯨ ꯄꯤꯅꯕꯤꯌꯨ, ꯃꯈꯥ ꯇꯥꯅ ꯅꯩꯅꯔꯛꯄꯗꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ, ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫